मैं पिज्जा डिलीवर लाखों खाए है आज भी ठंडा था आपका माल है वानी अखोई आधा पूनी पान बहुत ठंडा था दे ऐसे सुमाने तब मम्मा का Sino pa na lago na kay si Ingi yam na. रोए तो बना ना ऐसे ऊंची कम शीरो बताओ सुबह Ate uji na dito. करी Ay uji na kala mo na de kan na de mo ti. अच्छा मैं आम लाइक तो ज्वाइन दो बिरो थैंक यू सो मच करना लाइक तो बिरो नो लाइक एनी लाए सब्सक्राइबर chẳng gây lệ thông tạo join तो बिरो में हिदा का मालिक हुआ कैसे दे रहे हो भैया हाँ हिदा का मालिक को पड़ेगा Kapali man dito. वही इसी इसी खरीदरा Hindi masado do. लाउ दिलाउ नहीं तो आगांग ले बहुत अच्छा है ये नहीं है स्वीट 40 रुपए पावा. कम ना एक ही दो हाँ. नहीं कितना बोल रहे थे 100 रुपये का हाफ के जी 100 रुपये का हाफ के जी मतलब केजी 200 के जी दो अरे भैया महंगा लगा रहे हो थोड़ा थोड़ा सस्ता होने दो हाँ होय पाव रुपये का है ना बा हेलो प्रियंका नॉक नॉक हाय सुबोध यादव हेलो यादव जी वेलकम वेलकम सब लोग खाना पीना हो गया आगुबी चीचे से ngasi कोई भी लाइए मफम ममदा ये हालत है sekarang juga mobile break kok Agubi Kakarabo hello Yadav ji on thank you so much Yadav ji चैनल को ज्वाइन कीजिए टेलर सिगैसे साथीने मराङ काइबनिबो टेलर दिने साथीने मराङ काइगा फुलै दुकानगा
सिगड़ी जो मिलो ना क्वार्टर की स्टाइल में साए हाँ क्वार्टर की स्टाइल में साए बा हाँ जो ना क्या हाँ सही यार इतना खाई oh on thank you kena lagi memang komen tuh bro प्लीज कमेंट कर दीजिए न्यू कूलर की दुकान ला अरे मोई स्ट्रीट डॉग सिंगे जाप की चाहिए खादो खम्मे ngày thab lúc còn nằm kề khỏi inam cây inam ra gái đấy cũng thơ vật tân nè lại với gái của nó thì bị những cái hai bên nó ngoài là bà phải hai đứa chăm này đó Uber đã hai với gái đấy đi mỗi nó hai bữa phải tàu phụ loại đi chăm này cơ लंबी थी दिल्ली की गली गली लंबी महिपालपुर कना ले लाइव ते ज्वाइन तौबिरो गली दिल्ली नेने दिल्ली की गली नी नेने चक्चारा बो थैंक यू लाइक हम से तौबिरे नेने अखोई सिगा थबा अमा लामेबा गली गली जो नगर इनाम जो नहीं हूँ चली नो है दुकान चली अखोई इनाव नुपी लेबा लामेबा महिपालपुर लोने कारुम तौ तारे हो फोन तौना हंगुबो हाई खिगेने कोई नोरा बहाव दुकान होय होय हंगु लाब लाब महिपालपुर लेरमे टर्मिनल 3 मनाको नत्रो है मतलब प्रियंका हाँ टर्मिनल 3 रा 3 सुना ई 1 सुना ई 2 सुना ई 2 खतम लाप का तो na iya loya ai di siga lakpani ai di kano da lai sonda north side da lai को नंबर लगा खुद तो महिपालपुर से nasi lakpai terminal 3 dudi lakpada lambi da lai hore na ai chak chabi rabo nene chak chare lafu ron baga hawai thong baga as ahau bani nene lafu ron mati hangi hape nene da wandi lapane wandi hai wo lape do shu swai na khara di keno to budai to lei be khara 1 सुना ई 2 सुना ई 3 सुना ई दो 1 ला 2 रा अमदी खतंग दी लापी बको दी अम लापदी नते अतै दी लोने मिनिट मंगा तराई लमे ngatan एरो सिटी का जो सीधा एयरपोर्ट मना के इनक नहीं oh keno to be ko ai hotel na ta male siga lei ni na ta moi gali yung pitru pe dum hainar ni moi di oho loya la palam somde lei bani hai o palam de angang oine palam da chaure do ka palam mai do hanji di chaurok padi chechadri khoi mama na palam chala ba ta hai le loya kai de oi bidoi no nene soi de na ina loya da happa le rame nene do so hanji happe loya de ke hinjang char ke
चुमना चल ꯆꯨꯝꯅ ꯆꯠꯇꯣꯏꯔꯥ ꯌꯥꯝ ꯐꯖꯩꯁꯦ ꯁ꯭ꯋꯥꯏꯗ ꯌꯨꯝꯁꯦ ꯅꯨꯡꯁꯤ ꯌꯥꯝ नॉर्थ ईस्ट की दुकान में ले आए दुआ लापन एरो सिटी दी फजना नैरम्मबनी है ओ ये सिटी रो कोई से बाल तो मना सन ओ लोया ना खना तौरा कमेंट है लोया आई ललांगिनी है ललांगी लोया आई ललांग मनाकिनी ने लोया कना लोया ओइदोइनो लोया ngambado busana oidoiro Yauraba benga वाली या वाली wali ba nang video matek tang lobu lambi jabe khajabdi laro phatok bajar manus ai sida chi je haw bani benga si max melon je हो हो इधर लोग सिर हम o khoi ngara mi hani ni noi da max melon ma bu bi che na oi hai nau do noi ma pan ni lo rei ni duga cha dia ऊटी है lo ya ôi ma cái चलिए पर चलिए तो खा दे mấy tây này rồi mấy tây em này rồi ạ lúc ngày đồng ngân nhiều और ये मैं चले làng lên chế hoa xài cái hai cái làng lên chắc chắn là bố mà sẽ đi chỉ chế sẽ sau khi lấy cái lại như này em đưa lên một chỗ đi xí cả कान बुथिंग हमरा खंग गया दुकान को thì हम रंग sau khi tôi lại bật tất tầm rồi đi nên ai đi năng khang ina năng class kia này hoi busna na traba tôi đi busna tôi loya cái đấy nè thank you nungai support section bila mun channel se ubira banina ibung loya please join me hai loya sa ina moderator oiga amu kamaina ina lokthomi no hapchal lak ke ko amu subscribe to bira asige chapal ka si home ra ba sarojini de home do aina खंग दे जेना विशाल जुना ए बी2 सुना पनि सिदा ya bisal gi ma hol le na hani jeng ni nangaro ko si de विशाल तो सिai विशाल बी2 र कहिन सिगी हे मना के लै oh siane mi nya mix ne lei bani ne ka sun torom moi ba khoi to na moi local nga ta lei bo do si ngai ni pinga si bi ja kaya pi bi ja no ya खंग दे ai bom ta hang दे nang gai de le na only ni kan online ai dia namba online deh tak juga ni rude tami tanami na tra hai mani loya ai ni rude tamai ne na loya connect le na zero hai loya na channel pai bro बी2 सिगा लै रे तु से बी2 aya si bi tu ra ma nang gi lore agal bagal nga ta ngai re ne adu nang gi sai thi सिgai खतम करना करना विशाल लै ma si ai mai pal pu la pra bu ne ta ta re da lu sa je sai noi de lei ba dai khali nong thi mang ne na hoi बी2 दा चांगु सिरो la चांगु सिला ako'y nga si Taulay na matawag Taulay. B2 si inang nakakalay namin. B2 si sati do hong mani ako'y siljari B2 di kaya Taudri. Ambok chalu de B2 si siljari do. Natay chate na duga. Dili de B2 si hong iyang na. Hiron di. Duga mayam lami ko kana no. Nene tipra nene ure thank you tipra nene chakchara bo nene lambi de lakpani ne lambi jensi aduga loya kane le na siro hai de nene delina aduga nene na tipra nene na 6 like hai thank you se bitura bitura re tiga loya na nate buska aiga ming mana bani hai oh aina nang se confuse oi ne karamba busna no ha karamba loya no confuse oi ne loya ai khang ta ha ban
ꯂꯥꯛꯏꯅꯦ ꯃꯣꯜꯗ ꯆꯪꯉꯒ ꯏꯁꯩ ꯊꯥ ꯂꯩꯔꯝꯃꯤꯅꯦ ꯃꯌꯥꯝ ꯂꯥꯡꯂꯦꯟ ꯆꯤꯆꯦ ꯑꯩꯗꯤ ꯒꯨꯍꯥꯇꯤꯗ ꯅꯥꯔꯒ ꯂꯩ ꯀꯩꯗꯧꯔꯦ ꯂꯥꯡꯂꯦꯟ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯦꯅꯦꯅ ꯀꯗꯥꯏ ꯆꯠꯂꯤꯃꯣ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯅꯦꯅꯦ ꯑꯩ ꯃꯍꯤꯄꯥꯜꯄꯨꯔꯗ ꯂꯥꯛꯏꯅꯤ ꯊꯕꯛ ꯑꯃ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯅꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯁꯣꯔꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗꯨ ꯃꯃꯜ ꯌꯦꯡꯍꯜꯂꯛꯀꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯍꯣꯡꯕꯅꯤ ꯕꯤꯇꯨꯁꯦ ꯍꯥꯏꯠ ꯀꯤꯇꯅ ꯍꯥꯏꯔꯦ ꯚꯩꯌꯥ ꯀꯌꯥꯅꯣ ꯈꯪꯗꯦ ꯁꯤꯅ ꯈꯨꯝꯖꯤꯟꯅ ꯎꯗ꯭ꯔꯦ ꯀꯌꯥ ꯄꯤꯕ ꯁꯤꯁꯦ ꯃꯥꯏ ꯇꯦꯛꯁꯤꯅ 400ꯀꯤ ꯃꯅꯨꯡ ꯅꯥꯏꯔꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯦꯒꯥꯁꯤ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯅꯤꯄꯥꯒꯤ ꯇꯨ 150 ꯍꯥꯏꯕ ꯅꯣꯏ ꯗꯗꯥ ꯌꯥꯝ ꯂꯧꯕꯤꯔꯤꯁꯤ ꯌꯥꯎꯅꯤ ꯃꯥꯏ ꯗꯕꯜ ꯑꯦꯛꯁꯦꯜ ꯃꯥ ꯂꯥꯛꯑꯝꯃꯗꯤ ꯐꯕ ꯍꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯃꯣꯏ ꯁꯨꯒ ꯇꯧꯔꯒ ꯑꯗꯨꯝ ꯑꯁ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯊꯥꯔꯝꯃꯤꯌꯦ ꯃꯌꯥꯝ ꯄꯥꯏꯗꯦꯗ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯅ ꯅꯨꯡꯁꯥꯁꯤꯒ ꯁꯤꯕ ꯇꯥꯔꯦꯀꯣ ꯍꯥꯏ ꯍꯣꯏꯅꯦ ꯅꯦꯅꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯁꯤꯒꯗꯤꯅꯦ ꯃꯣꯏ ꯌꯨꯝꯗꯣ ꯕꯤꯜꯗꯤꯡꯒꯤ ꯃꯔꯨꯝꯗ ꯂꯩꯕꯅꯤꯅ ꯑꯔꯨꯝ ꯂꯥꯡꯉꯤꯕ ꯑꯩꯅ ꯈꯜꯂꯤ ꯃꯣꯏꯁꯤ ꯅꯣꯡꯊꯤ ꯃꯪꯉ ꯃꯥꯜꯂꯦ ꯉꯁꯤ ꯍꯥꯏꯅ ꯁꯤ ꯁꯔꯠꯁꯤꯁꯨ ꯐꯖꯩ ꯑꯉꯥꯡꯒꯤ ꯁꯦꯛꯁꯟ ꯑꯠꯁꯥ ꯑꯩꯈꯣꯏ ꯉꯁꯤ ꯂꯤꯠꯂꯛꯄꯗꯣ ꯐꯖꯕ꯭ꯔꯥ ꯍꯦꯟꯊꯣꯏ ꯉꯥꯡꯕ ꯂꯤꯠꯄꯗꯣ ꯅꯪ ꯑꯥ ꯌꯦꯡꯉꯨꯔ ꯆꯠꯂꯒ ꯍ꯭ꯋꯥꯏꯠ ꯅꯠꯇꯦ ꯁꯤꯁꯨ ꯐꯖꯩꯗꯣ ꯑꯥ ꯍꯣꯏ ꯑꯗꯨꯒ ꯕꯤꯇꯨꯗꯤ ꯀꯞꯄꯁꯤꯔꯥ ꯅꯠꯇ꯭ꯔꯣ ꯕꯤꯇꯨꯗꯤ ꯀꯞꯄꯁꯤꯔꯥ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯂꯣꯌꯥ ꯈꯪꯗꯦ ꯄ꯭ꯔꯤꯇꯤꯅ ꯀꯥꯡꯁꯣꯏ ꯍꯥꯏ ꯗꯦꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯣ ꯄ꯭ꯔꯤꯇꯤ ꯍꯥꯏ ꯂꯥꯡꯂꯦꯅ ꯑꯗꯨꯒ ꯂꯣꯌꯥꯅ ꯍꯁ ꯅꯪꯅ ꯅꯧꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯑꯦ ꯍꯥꯏꯌꯦ ꯂꯣꯌꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯅꯤ ꯁꯨꯗꯕꯅꯤꯅ ꯅꯪ ꯌꯦꯡ ꯉꯝꯗ꯭ꯔꯦ ꯅꯪ ꯌꯦꯡꯉꯗꯤ ꯃꯁꯛ ꯈꯪꯉꯅꯤꯕꯀꯣ ꯀꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯀ꯭ꯂꯥꯁ ꯄꯨꯟꯅ ꯇꯝꯃꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯤ ꯊꯕꯛ ꯀꯩꯀꯥ ꯍꯣꯠꯅꯔꯤꯒꯦ ꯑꯗꯨꯒ ꯗꯦꯜꯂꯤꯅ ꯄ꯭ꯔꯤꯇꯤ ꯍꯥꯏ ꯅꯦꯅꯦꯅ ꯄ꯭ꯔꯤꯇꯤ ꯕꯥꯏ ꯕꯥꯏ ꯑꯩ ꯌꯨꯅꯤꯠꯇ ꯆꯠꯇꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯅ ꯗꯦꯜꯂꯤ KMC ꯍꯥꯏ ꯑꯗꯨꯒ ꯂꯣꯌꯥꯅ ꯅꯪꯒꯤ ꯕꯤꯇꯨꯗꯣ ꯀꯥꯞꯄꯁꯤꯔꯥꯒꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯀꯞꯄꯁꯤꯔꯥ ꯍꯥꯏꯔꯣ ꯃꯐꯝꯁꯦ ꯀꯞꯄꯁꯤꯔꯥ ꯍꯥꯏꯔꯕ ꯑꯠꯆꯥ ꯀꯞꯄꯁꯤꯔꯥ ꯅꯠꯇꯦ ꯁꯤꯁꯤꯅ ꯃꯍꯤꯄꯥꯜꯄꯨꯔꯒꯤ ꯒꯂꯤ ꯒꯂꯤꯗꯩ ꯊꯣꯛꯂꯛꯑꯒ ꯂꯩꯅꯦ ꯀꯞꯄꯁꯤꯔꯥ ꯅꯠꯇꯦ ꯑꯩꯅꯅꯦ ꯀꯞꯄꯁꯤꯔꯥꯗꯣ ꯃꯃꯤꯡꯗꯣ ꯇꯥꯗ꯭ꯔꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯀꯞꯄꯁꯤꯔꯥ ꯍꯥꯏꯅ ꯄꯥꯏꯕ ꯅꯦꯅꯦꯅ ꯀꯣꯃꯦꯟ ꯍꯥꯏꯗꯤꯅꯦ ꯑꯣꯟꯗ ꯂꯩꯀꯣ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯑꯣꯀꯦ ꯅꯦꯅꯦ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯑꯁꯤꯒꯨꯝꯕꯒꯁꯦꯀꯣ ꯁꯤꯒ ꯍꯣꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤꯅꯦ 1,900 1,900 1,800 ꯂꯣꯏ ꯇꯥꯕꯅꯤꯅ ꯁꯤꯗꯗꯤ ꯃꯣꯏ ꯁꯤꯒ ꯐꯤ ꯀꯩꯀꯥꯁꯦ ꯌꯥꯝ ꯁꯥꯏꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝ ꯍꯣꯡꯉꯤ ꯌꯦꯡꯉꯨꯁꯦ ꯑꯁꯤꯒꯤꯁꯦ ꯀꯩꯅꯣꯗ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯀ꯭ꯔꯥꯏ ꯍꯥꯏꯕ ꯀꯩ ꯍꯥꯏꯟꯒꯦ ꯑꯗꯨꯝ 400 400 ꯑꯗꯨꯃꯥꯏꯅ ꯄꯤꯕꯅꯦꯕ ꯑꯩꯁꯨ ꯗꯦꯜꯂꯤꯗ NSDꯗ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯣ NSD ꯑꯠꯆꯥ NSD ꯒ꯭ꯌꯥꯟ ꯇꯥꯔꯦ NSDꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ VIP ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯥꯂꯦꯅ ꯏꯕꯨꯡ ꯂꯣꯌꯥ ꯁꯥꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏ ꯃꯊꯛꯇ ꯑꯩ ꯑꯁꯤꯁꯦ ꯃꯣꯏ ꯀꯩꯅꯣꯒꯗꯤ ꯌꯣꯟꯕ꯭ꯔꯥ ꯍꯥꯏꯗꯤ B2ꯁꯦ ꯁꯤꯇꯔꯥ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯒ꯭ꯔꯣꯁꯔꯤ ꯇꯥꯏꯞꯇꯒꯗꯤ ꯌꯣꯟꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯆꯦ ꯍꯣꯁ KMC ꯍꯥꯏꯌꯦ ꯂꯥꯡꯂꯦꯟ ꯆꯤꯆꯦꯗꯣ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯈꯛꯀꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯀꯣꯏꯔꯛꯏ ꯑꯗꯨꯗꯨꯅ ꯉꯁꯤ ꯃꯊꯦꯜ ꯌꯥꯝꯃꯦ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯆꯤꯛꯀꯟ ꯑꯃ ꯊꯣꯡꯉꯦ ꯄꯥꯟ ꯑꯃ ꯏꯔꯣꯜꯂꯦ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯍꯋꯥꯏꯖꯥꯔ ꯑꯃ ꯍꯋꯥꯏꯖꯥꯔ ꯆꯥꯔꯝꯅ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯇꯩꯁꯨ ꯋꯥꯠꯂꯤꯕ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ
का लाए हाय प्रीति का हिंजांग जागे लोया लांगलेन सिना कनानो खंगरे हाय लोया कइनोनी लांगलेन से और इस खंगरे पर्सनल होइना चैनल पाइबनी मणिपुरी दो दिन नंगोंदा सब तौबिरो वानी हाइबो रंगनी नों मयामदा सपोर्ट तौनिंगागदि खरा तौबियो प्रीति सु सि खंगे हाय होय होय सि बितुसना खरा मी तिल्लिने मोसिना खोय उबदा जेंग से जम अखो सि इंडिया की नते मलेशिया की ने खंतमी लांगलेन से सिरबागिरो नते नते ओय खंगी डालो या हाय सिगी केनो से सिगी शॉर्ट से 350 सरोजिनी दे लुपा चामा अदुगा आई सिदी चामना खे सिदी तांगी ꯃꯌꯥꯝ ꯍꯣꯡꯕ ꯇꯥꯡꯕ ꯌꯦꯡꯉꯒ ꯊꯃꯣꯏꯁꯦ ꯉꯥꯛꯇꯪ ꯄꯦꯟꯊꯣꯛꯅꯕ ꯉꯥꯛꯇꯪ ꯃꯣꯜ ꯀꯣꯏꯁꯤ ꯑꯣ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯂꯥꯡꯕꯗ ꯃꯣꯕꯥꯏꯜꯗ ꯎꯕꯗ ꯌꯥꯝ ꯐꯖꯗꯦꯀꯣ ꯃꯄꯥꯟꯗ ꯎꯕꯗ ꯑꯗꯨꯝ ꯆꯝꯅ ꯌꯥꯝ ꯐꯖꯩ ꯑꯩꯒꯤ ꯀꯂꯦꯛꯁꯟꯁꯦ ꯐꯖꯕ꯭ꯔꯥ ꯀꯥꯞꯄ ꯌꯦꯡꯉꯣ ꯑꯗꯨꯒ ꯂꯣꯌꯥꯟ ꯑꯣꯏꯃꯥ ꯄ꯭ꯔꯤꯇꯤꯅꯗꯤ ꯈꯪꯉꯦ ꯍꯥꯏꯔꯛꯑꯦ ꯑꯩ ꯀꯣꯛ ꯆꯥꯛꯑꯦ ꯐꯥꯒꯤ ꯇꯧꯔꯦ ꯌꯦꯡꯉꯨꯅꯤ ꯑꯗꯣ ꯀꯩꯅꯣꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯂꯥꯡ ꯊꯥꯗ ꯁꯦꯠꯅꯕ ꯂꯩ ꯑꯗꯨ ꯃꯇꯥ ꯂꯥꯛꯑꯕꯣ ꯃꯇꯥ ꯌꯦꯡꯉꯣ ꯂꯨꯄꯥ 100ꯇꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯑꯣꯂꯥꯡ ꯊꯥꯗ ꯁꯦꯠꯅꯕꯒꯤꯅꯤ 100 ꯈꯛꯇꯅꯤ 100 ꯄꯤꯔꯁꯨ ꯃꯣꯜꯗꯩꯅꯤꯅ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯗꯥꯂꯣꯌꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯆꯤꯆꯦ ꯁꯨꯁꯤꯃꯥ ꯀꯦꯟꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯣꯏꯅ ꯃꯤꯔꯥ ꯃꯥꯔꯀꯦꯠ ꯆꯠꯂꯣ ꯄꯣꯠ ꯍꯣꯡꯕꯅꯤ ꯍꯥꯏꯌꯦ ꯂꯣꯏꯅ ꯃꯤꯔꯥ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤꯅ ꯀꯥꯏ ꯂꯩꯖꯥꯠꯅꯣ ꯂꯩꯅꯨꯡꯗ ꯂꯩ ꯍꯥꯏꯕꯗꯨꯔꯣ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯑꯦ ꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯤꯗꯤ ꯃꯁꯛ ꯏꯊꯤ ꯊꯤꯕꯁꯦ ꯂꯨꯄꯥ 500 ꯄꯤꯌꯦ ꯑꯗꯨꯒ ꯁꯤ ꯀꯩ ꯐꯖꯒꯦ ꯁꯤꯕꯣ ꯁꯤ 100 ꯄꯤꯕꯁꯦ ꯃꯥ 500ꯒ ꯏꯁꯟꯗꯅ ꯌꯥꯝ ꯄꯛꯇꯦ ꯁꯤ ꯅꯨꯡꯉꯥꯏꯅꯤ ꯁꯦꯠꯄ ꯑꯣꯂꯥꯡ ꯊꯥꯗ ꯁꯦꯠꯄ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇꯦꯍꯦ ꯂꯥꯡꯂꯦꯟ ꯗꯦꯜꯂꯤ ꯀꯦꯟ ꯃꯅꯥꯛꯇꯅꯤꯀꯣ ꯑꯣ ꯀꯦꯟꯁꯦ ꯑꯃꯨꯛ ꯆꯠꯇ꯭ꯔꯤ ꯈꯪꯕ꯭ꯔꯥ ꯀꯦꯟꯁꯦ ꯃꯩꯇꯩꯁꯨ ꯌꯥꯝ ꯂꯩ ꯍꯥꯏ ꯀꯦꯟꯁꯦ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯊꯕꯛ ꯇꯧꯕꯗꯁꯨ ꯌꯥꯝ ꯂꯩ ꯑꯥꯔꯃꯤꯗꯁꯨ ꯀꯦꯟꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯄꯗꯤ ꯆꯠꯇ꯭ꯔꯤ ꯆꯠꯀꯅꯤ ꯏꯆꯦ ꯁꯨꯁꯤꯃꯥ ꯅꯪꯅ ꯉꯔꯥꯡ ꯏꯃꯣꯁꯟ ꯋꯥꯔꯤ ꯍꯧꯗꯣꯛꯂꯝꯃꯦ ꯑꯗꯨꯗꯩ ꯑꯦꯜꯕꯤꯗꯣ ꯏꯃꯣꯁꯅꯦꯜ ꯑꯦꯜꯕꯤ ꯇꯥꯈ꯭ꯔꯦꯗꯅ ꯍꯥꯏꯌꯦ ꯁꯨꯁꯤꯃꯥ ꯂꯥꯏ ꯊꯥꯔꯝꯕ꯭ꯔꯣ ꯑꯗꯨꯒ ꯃꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯃꯇꯥ ꯑꯩꯁꯦ ꯏꯅꯥꯎꯄꯤꯒꯤ ꯌꯨꯝꯗ ꯆꯥꯛ ꯀꯧꯔꯦ ꯃꯊꯦꯜꯗꯤ ꯑꯂꯣꯏꯕꯤꯗ ꯇꯧꯈ꯭ꯔꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯣ ꯋꯥꯔꯤ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝꯅ ꯄꯨꯕꯗ ꯋꯥꯕ ꯐꯤꯅꯤ ꯑꯩ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯕ ꯑꯆꯝꯕ ꯄꯥꯝꯃꯦ ꯁꯤ ꯃꯆꯨꯁꯦ ꯐꯖꯩ ꯌꯦꯡꯉꯨ ꯁꯤ ꯐꯖꯗ꯭ꯔꯅꯦ ꯄ꯭रिꯌꯥꯡꯀꯥ ꯀꯂꯔ ꯑꯝꯇꯪ ꯂꯧꯔꯛꯎꯁꯤꯗ ꯐꯖꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯊꯪꯗ ꯂꯥꯛꯀꯦ
ꯃꯄꯨꯒ ꯂꯥꯛꯇꯕꯩ ꯃꯥꯡꯖꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯁꯧꯒ꯭ꯔꯤ ꯂꯧꯕꯩ 500 ꯄꯨꯔ ꯂꯥꯛꯏ ꯃꯌꯥꯝ ꯑꯩꯗꯤ ꯁꯤꯒ V2 ꯂꯩ ꯍꯥꯏꯅ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯗꯤ ꯁꯧꯒ꯭ꯔꯤ ꯂꯩꯕ ꯂꯥꯛꯏꯅꯦ ꯂꯨꯄꯥ 500 ꯈꯛ ꯄꯥꯏꯔꯒ ꯂꯥꯛꯏꯅꯦ ꯁꯧꯒ꯭ꯔꯤ ꯂꯩꯕ ꯁꯤꯒꯁꯨ ꯑꯃ ꯂꯩꯅꯦ ꯄ꯭रिꯌꯥꯡꯀꯥ ꯁꯤ ꯁꯦꯠꯄ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯪ ꯖꯤꯟꯁꯀ ꯁꯦꯠꯂꯁꯨ ꯌꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯂꯦꯜ ꯄ꯭ꯂꯥꯖꯣꯗꯣ ꯑꯗꯨꯒ ꯁꯦꯠꯂꯁꯨ ꯌꯥꯔꯅꯤ ꯃꯇꯥ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯕ꯭ꯔꯛ ꯕ꯭ꯔꯛ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯁꯨꯇꯤꯁꯨ ꯅꯠꯇꯕ ꯑꯗꯩꯗꯤ ꯅꯠꯇ꯭ꯔꯥ ꯁꯨꯇꯤꯅꯤ ꯍꯥꯏꯗꯣꯏꯔꯕ ꯁꯤꯕꯨ 500ꯐꯧ ꯇꯥꯕꯤꯗꯤ ꯀꯌꯥꯝ ꯐꯩꯅꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯦ ꯁꯨꯁꯤꯃꯥ ꯆꯦ ꯔꯥꯙꯥꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯁꯦ ꯍꯥꯏꯕꯅꯦ ꯍꯥꯏ ꯑꯣ ꯂꯣꯌꯥꯅ ꯄ꯭ꯔꯤꯇꯤꯁꯦ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯐꯥꯒꯤ ꯇꯧꯏꯅꯤ ꯂꯣꯌꯥ ꯑꯗꯨꯒ ꯂꯣꯌꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯑꯦ ꯅꯪꯗꯤ ꯑꯗꯨ ꯌꯦꯡꯉꯝꯕꯗꯨ ꯐꯖꯗ꯭ꯔꯥ 400 ꯈꯛꯇ ꯍꯥꯏꯗꯤ ꯁꯤ ꯀꯩꯅꯣꯁꯦ ꯀꯣꯟꯅꯅꯀꯣ ꯆꯍꯤꯁꯤꯃꯗꯤ ꯁꯦꯠꯂꯅꯤ ꯆꯍꯤꯁꯤꯃꯗꯤ ꯁꯦꯠꯂꯅꯦꯕ ꯂꯨꯄꯥ 100ꯅꯀꯣ ꯁꯤ ꯐꯖꯩ ꯑꯇꯩ ꯌꯦꯡꯉꯨ ꯕꯦꯒꯁꯨ ꯂꯩ ꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯦꯠꯅꯤꯡꯗꯦꯗ ꯋꯥꯏꯗ ꯕꯦꯒ ꯑꯗꯨ ꯑꯁꯤꯒꯤꯗꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯁꯤꯒꯕꯨ ꯂꯨꯄꯥ 500 ꯄꯤꯕꯁꯤꯗꯤ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯨꯄꯥ 100ꯐꯧ ꯄꯤꯗꯕꯅꯤ ꯑꯗꯨꯒ ꯂꯣꯌꯥꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯃꯁꯛ ꯎꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯂꯣꯌꯥꯅ ꯄ꯭ꯔꯤꯇꯤꯁꯦ ꯍꯥꯏ ꯁꯨꯁꯤꯃꯥꯅ ꯆꯦ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯁꯤ 900 ꯍꯥꯏꯁꯦ ꯍꯣꯏ ꯑꯁꯤ ꯁꯦꯠꯂꯛꯄꯗ ꯃꯤꯅ ꯁꯦꯠꯇꯣꯛ ꯍꯣꯏ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯀꯣ ꯑꯩꯗꯤ ꯉꯁꯤꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯠ ꯑꯣꯏꯅ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯅꯅꯦ ꯑꯒꯨ ꯑꯩ ꯉꯔꯥꯡ ꯍꯥꯏꯔꯒ ꯃꯇꯥ ꯀꯛꯈ꯭ꯔꯦ ꯃꯇꯥ ꯀ ꯅꯪ ꯌꯦꯜꯕꯤꯗ꯭ꯔꯣ ꯀꯞꯅꯅꯨ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯑꯩ ꯅꯥꯕ ꯈꯔ ꯐꯔꯤ ꯏꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯄ꯭ꯔꯤꯇꯤꯅ ꯗꯥ ꯂꯣꯌꯥ ꯌꯥꯝ ꯍꯪꯉꯅꯨ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯂꯥꯡꯂꯦꯟ ꯗꯥ ꯍꯜꯂꯛꯑꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯃꯇꯥ ꯐꯖꯩꯌꯦ ꯍꯥꯏ ꯃꯇꯥ ꯐꯖꯕꯅꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯍꯜꯂꯛꯇ꯭ꯔꯦ ꯆꯦꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯗꯦꯠ 10ꯗ ꯂꯥꯛꯀꯅꯤ ꯆꯦꯆꯦ ꯍꯥꯏꯌꯥ ꯔꯣꯖꯅꯤ ꯍꯥꯏꯔꯁꯦ ꯁꯤ ꯃꯆꯨꯁꯦ ꯃꯤ ꯁꯥꯊꯤꯅ ꯉꯧꯊꯣꯛꯄꯅꯦ ꯁꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯩ ꯌꯥꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯁꯤꯒꯅ ꯄꯣꯠ ꯌꯥꯝꯃꯤꯅꯦ ꯀꯩꯅꯣꯒꯤꯗꯣ ꯚꯖꯟꯄꯨꯔꯥꯒꯤꯗꯣ ꯚꯖꯟꯄꯨꯔꯥꯒꯤꯗꯨꯅꯅꯦ ꯄꯣꯠ ꯌꯥꯝ ꯂꯩꯇꯦ ꯁꯤꯅ ꯄꯣꯠ ꯌꯥꯝꯃꯦ ꯁꯤ ꯅꯨꯄꯤ ꯃꯆꯥꯅ ꯁꯦꯠꯄ ꯐꯖꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯦ ꯅꯣꯏꯔꯦ ꯅꯣꯏꯕ ꯀꯦꯇꯥꯒꯣꯔꯤꯗ ꯆꯤꯡꯉꯦ ꯃꯌꯥꯝ ꯑꯄꯥꯝꯕ ꯈꯟꯕꯤꯔꯛꯑꯣ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯅꯤ ꯄ꯭रिꯌꯥꯡꯀꯥ ꯑꯩ 100 ꯄꯤ ꯂꯧꯋꯦꯕ ꯁꯦꯠꯄ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕꯩꯁꯦ ꯁꯨꯗꯣꯛꯈ꯭ꯔꯒ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯂꯧꯁꯜꯂꯨ ꯑꯃꯨꯛꯈꯛ ꯁꯨꯗꯣꯛꯑꯒꯅꯦ ꯑꯃꯨꯛꯈꯛ ꯁꯨꯗ꯭ꯔꯤꯉꯩꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦꯕꯀꯣ ꯑꯃꯨꯛꯈꯛ ꯁꯨꯈ꯭ꯔꯒ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯍꯥꯏꯁꯤꯅꯦ ꯄ꯭ꯔꯤꯇꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄ꯭रिꯌꯥꯡꯀꯥ ꯁꯤꯁꯤꯁꯨ ꯂꯩ ꯑꯩꯒꯤ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯑꯗꯨ ꯁꯤꯒꯅ ꯑꯃꯨꯛ ꯍꯣꯡꯉꯨꯗꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯗꯕꯜ XL ꯂꯧꯋꯣ ꯑꯦꯁ ꯑꯣꯏꯗꯤ ꯆꯥꯔꯣꯏ ꯑꯗꯨꯒ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯑꯗꯨꯒ ꯂꯣꯌꯥꯅ ꯄ꯭ꯔꯤꯇꯤꯁꯦ ꯁꯦꯕꯥꯒꯤꯔꯣ ꯍꯥꯏ ꯈꯪꯗꯦꯅꯦ ꯂꯣꯌꯥ ꯄ꯭ꯔꯤꯇꯤ ꯃꯠꯂꯣ ꯄ꯭ꯔꯤꯇꯤꯁꯦ ꯈꯪꯗꯦ ꯄ꯭ꯔꯤꯇꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯇ ꯐꯥꯎꯅꯕꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯗꯦꯂꯤꯅ ꯑꯣꯟ ꯀꯣꯃꯦꯟ ꯍꯥꯏ ꯅꯤꯅꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕꯣ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯏꯅꯥꯎ ꯁꯨꯁꯤꯃꯥ ꯉꯔꯥꯡ ꯀꯞꯄꯤꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯁꯨꯁꯤꯃꯥ ꯑꯍꯟꯃꯨꯛ ꯁꯥꯈꯔꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯅ ꯀꯅꯥꯅꯣ ꯁꯤꯕꯥꯒꯤꯔꯕꯨ ꯍꯥꯏ ꯑꯗꯨꯒ
ꯄ꯭ꯔꯦꯔꯅꯥ KMC ꯍꯥꯏ ꯂꯥꯡꯂꯦꯟꯅ ꯂꯣꯌꯥꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯏ ꯑꯗꯨꯗꯨꯅ ꯈꯔ ꯁꯣꯔꯠ ꯑꯣꯏꯗ꯭ꯔꯥ ꯑꯩꯒꯤꯗꯨꯅ ꯈꯤꯇꯪꯅꯦ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯐꯖꯕ꯭ꯔꯥ ꯑꯗꯨꯗꯣ ꯐꯖꯅꯤ ꯖꯤꯟ ꯃꯊꯛꯇ ꯁꯦꯠꯄꯒꯤ ꯇꯣꯞꯁꯤꯡꯁꯤꯁꯨ ꯌꯦꯡꯉꯨ ꯃꯌꯥꯝ जीन्सकदी यामना हाईदी करना तो वो शेरिंग यार ठीक है हाँ वीडियो क्या हुआ अच्छा अच्छा ठीक है वीडियो वीडियो नंबर जाते हैं मैं शेयर ꯅꯨꯡꯉꯨꯏ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯅꯪꯁꯤ ꯆꯞꯀꯅꯤ ꯑꯁꯤ ꯐꯖꯩꯅꯤ ꯄ꯭रिꯌꯥꯡꯀꯥ ꯐꯖꯩ ꯑꯗꯣ ꯆꯠꯊꯣꯛ ꯁꯦꯠꯄ ꯌꯥꯔꯣꯏ ꯑꯁꯤꯒꯩꯁꯤꯒꯅꯦ ꯃꯣꯔꯦꯒꯤ ꯐꯤ ꯇꯥꯡꯉꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯋꯥꯗ ꯃꯣꯔꯦꯒꯤ ꯆꯥꯝ ꯌꯥꯡꯈꯩ ꯌꯣꯟꯕꯗꯣ ꯁꯤ 350 ꯄꯤꯖꯦ ꯌꯦꯡꯉꯨ ꯁꯤꯁꯦ जीन्स अमा ꯁꯤ ꯐꯖꯩ ꯁꯤ ꯐꯖꯩ ꯁꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯔꯝꯒꯅꯤ ꯇꯨ ꯄꯥꯏꯌꯨ ꯄ꯭रिꯌꯥꯡꯀꯥ ꯁꯤ ꯐꯖꯩꯅꯤ ꯄ꯭रिꯌꯥꯡꯀꯥꯁꯦ ꯃꯇꯥ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯌꯥꯗꯦ ꯍꯨꯔꯥꯟ ꯅꯝꯃꯤꯅꯤ ꯅꯣꯏꯁꯨ ꯍꯨꯔꯥꯟ ꯌꯦꯡꯉꯨ ꯃꯃꯜ ꯌꯦꯡꯉꯨꯀꯣ 400ꯗ ꯄꯤꯕꯀꯣ ꯑꯗ ꯑꯁꯤ ꯆꯤꯀꯟ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯀꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗꯣ ꯑꯁꯤꯁꯦ ꯌꯥꯝꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕꯅꯦꯕ ꯁꯤꯒꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯦ ꯁꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯁꯦ ꯌꯥꯝ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕꯅꯤ ꯄ꯭ꯂꯦꯟꯗꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯈꯔ ꯃꯊꯧ ꯂꯩꯇꯕ ꯑꯣꯏꯗꯤ ꯈꯔ ꯌꯥꯝ ꯇꯥꯀꯥ ꯇꯥꯀꯤ ꯖꯥꯀꯤ ꯇꯧꯕꯅꯤꯗ ꯑꯗꯨꯁꯦ ꯁꯤꯒ ꯕꯣꯔꯗꯔ ꯂꯩ ꯎꯕ꯭ꯔꯁꯦ ꯃꯇꯥꯏ ꯌꯦꯡꯉꯨ ꯇꯨ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯨꯃꯥꯏꯅ ꯕꯣꯔꯗꯔ ꯂꯩꯕ ꯁꯤ ꯐꯖꯕꯅꯤ ꯁꯦꯠꯂꯛꯑꯒ ꯐꯖꯕꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯤꯗꯅ ꯁ꯭ꯀꯥꯔꯠ ꯊꯦꯠꯂꯦ ꯁꯤ ꯄ꯭रिꯌꯥꯡꯀꯥꯁꯦ ꯁꯤꯁꯨ ꯂꯩ ꯇꯨ ꯋꯤꯟꯇꯔꯗ ꯁꯦꯠꯄ ꯅꯨꯡꯉꯥꯏꯅꯤ ꯁꯤꯗꯤ ꯇꯨꯃꯤꯟꯅ ꯉꯥꯡꯉꯨ ꯌꯥꯝ ꯂꯥꯎꯅ ꯉꯥꯡꯒꯅꯨ ꯋꯥꯏ ꯍꯣꯏ ꯑꯁꯤꯁꯦ ꯁꯤꯗꯁꯨ ꯂꯩꯅꯦ ꯄ꯭रिꯌꯥꯡꯀꯥꯁꯦ ꯁꯣꯔꯠꯇꯁꯨ ꯂꯩꯅꯦ ꯁꯦ ꯁꯣꯔꯠꯇꯅ 150 ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯤ 150 ꯂꯥꯁꯇꯤꯡ ꯑꯣꯏꯔꯣ ꯍꯟꯗꯛ ꯁꯝꯃꯔꯒꯤꯗꯤ ꯅꯨꯡꯉꯥꯏ ꯏꯁꯀꯥꯔꯠꯀ ꯁꯦꯠꯅꯤꯡꯉꯤꯗ ꯑꯣꯂꯥꯡꯉꯁꯨ ꯁꯤꯇꯤꯅ ꯕ꯭ꯂꯨ ꯈꯣꯀꯣ ꯑꯩ ꯕ꯭ꯂꯨ ꯃꯌꯥꯝ ꯂꯨꯄꯥ 500 ꯄꯥꯏꯔꯒ ꯃꯣꯜ ꯂꯥꯛꯏꯅꯤ ꯑꯩꯁꯦ ꯃꯒꯨꯟ ꯂꯩꯇ꯭ꯔꯣ ꯃꯒꯨꯟ ꯂꯩꯕꯅꯤ ꯂꯨꯄꯥ 500 ꯄꯥꯏꯔꯒ ꯃꯣꯜ ꯂꯥꯛꯏꯅꯤ ꯂꯨꯄꯥ 200ꯀ ꯄꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄ꯭रिꯌꯥꯡꯀꯥ ꯁꯤ ꯐꯖꯩꯅꯦ ꯁꯦ ꯀꯥꯏꯗ ꯆꯦ ꯁꯨꯁꯃꯤꯇꯥ ꯔꯣꯁ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯑꯃꯒꯤ ꯃꯆꯦꯅꯤ ꯑꯩ ꯃꯥꯒꯤ ꯃꯆꯦꯅꯤ ꯍꯥꯏ ꯔꯣꯁꯀꯤ ꯃꯆꯦ ꯕ꯭ꯂꯨ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏ ꯕ꯭ꯂꯨ ꯐꯖꯕꯅꯤ ꯍꯣꯏ ꯂꯩ ꯁꯤꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯕ ꯐꯤꯁꯤꯅꯅꯦ ꯆꯠꯊꯣꯛꯄꯗꯁꯨ ꯁꯦꯠ ꯍꯣꯏ ꯌꯥꯔꯕꯅꯤ ꯌꯥꯕꯅꯤ ꯑꯗꯨ 300ꯁꯨ ꯐꯥꯅ ꯄꯤꯔꯤ ꯁꯤꯁꯦ 125 ꯁꯤ ꯐꯖꯗꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯥꯜꯂꯦ ꯑꯁꯤꯗꯁꯨ ꯂꯩꯁꯦ ꯁꯤ ꯃꯆꯨꯁꯤꯁꯨ ꯐꯖꯕꯅꯤ ꯁꯤ ꯑꯉꯧꯕꯒ ꯂꯤꯠꯂꯒ ꯍꯣꯏ ꯀ꯭ꯌꯨꯠꯇ ꯑꯣꯏꯕ ꯌꯥꯝ ꯂꯩ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯅꯦ ꯄ꯭रिꯌꯥꯡꯀꯥ ꯅꯍꯥꯟ ꯏꯟꯗꯤꯌꯥ ꯒꯦꯠ ꯆꯠꯄꯗ ꯁꯦꯠꯄꯗꯣ ꯁꯦꯝ ꯏꯟꯗꯤꯌꯥ ꯒꯦꯠꯀꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯨ ꯑꯒꯨꯕꯤ ꯌꯦꯡꯉꯨ ꯇꯨ ꯆꯤꯆꯦꯒꯤ ꯏꯪ ꯇꯞꯄꯅ ꯁꯦꯠꯄꯗꯣ ꯑꯣ ꯄ꯭ꯔꯤꯌꯥꯅꯥ ꯑꯩ ꯀꯥꯎꯕꯤꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯄꯥꯁꯤꯡꯅ ꯑꯩ ꯃꯅꯤꯡꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯗꯨꯃꯥꯏꯅ ꯀꯣꯏꯆꯠ ꯆꯠꯂꯤ
ꯁꯤ ꯃꯆꯨꯁꯤꯗꯤ ꯑꯣꯏꯁ ꯁꯤ ꯃꯆꯨꯁꯦ ꯐꯖꯅꯤ ꯃꯦꯔꯨꯟ ꯀꯂꯔ ꯍꯣꯏ ꯃꯤ ꯉꯧꯊꯣꯛꯄꯅꯤ ꯁꯤ ꯕ꯭ꯂꯨꯁꯦ ꯐꯖꯕꯅꯤ ꯁꯤꯁꯤꯒꯤꯅꯦ ꯁꯤ ꯕ꯭ꯂꯨꯁꯦ ꯃꯤ ꯌꯥꯝ ꯉꯧꯕꯅꯤ ꯁꯤ ꯑꯉꯥꯡꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯉꯥꯡꯒꯤ ꯅꯠꯇ꯭ꯔꯦ ꯑꯉꯥꯡ ꯁꯥꯕ ꯂꯩꯁꯥꯕꯤꯒꯤ ꯍꯣꯏ ꯑꯩ ꯔꯣꯁ ꯄꯥꯏꯍꯟꯒꯦꯀꯣ ꯍꯦꯜꯂꯣ ꯃꯣꯔꯣꯒꯦꯃꯔ ꯏꯟꯗꯥ ꯅꯥꯀꯤꯗꯨꯗꯤ ꯃꯣꯔꯣ ꯌꯥꯝꯃꯤ ꯃꯣꯜꯂꯦ ꯍꯥꯏꯁꯦ ꯑꯩ ꯊꯣꯛꯑꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏ ꯍꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯛꯑꯒꯦ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯉꯥꯛꯇꯪ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯔꯣꯁ ꯍꯦꯜꯂꯣ ꯍꯥꯏꯅ ꯐꯤꯂꯝ ꯌꯦꯡꯈꯤꯒꯦ ꯍꯥꯏ ꯈꯪꯗꯦ ꯑꯩꯕꯨ ꯌꯦꯡꯉꯛꯇꯦꯅꯦ ꯏꯇꯥ ꯀꯦꯝꯁꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯅꯝꯒꯦ ꯀꯥꯔꯗꯤ ꯊꯋꯥꯏ ꯅꯍꯥꯟꯃꯨꯛ ꯑꯩꯒ ꯖꯣꯌꯥꯒ ꯂꯥꯛꯄꯗꯗꯤ ꯒꯦꯠ ꯐꯖ ꯐꯖꯕ ꯀ ꯌꯥꯝ ꯃꯝꯁꯜꯂꯤꯌꯦ ꯌꯥꯝꯅ ꯀꯥꯕꯝ ꯂꯩꯇꯦ ꯄꯥꯏꯌꯨ ꯑꯩꯒꯤ ꯂꯩ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯑꯩꯗꯤ ꯃꯇꯣꯟ ꯁꯨꯄꯤꯁꯦ ꯄꯥꯝꯃꯦ ꯃꯇꯣꯟ ꯁꯨꯄꯤꯁꯤꯅꯅꯦ ꯈꯔ